ꯒꯔꯤꯕꯅꯤ ꯋꯥꯒꯤ ꯃꯇꯝꯗꯒꯤ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯅꯨꯄꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕꯥꯔꯤ ꯄꯨꯔꯤꯒꯤ ꯑꯁꯣꯝꯂꯣꯝꯗꯒꯤ ꯂꯥꯛꯄ ꯐꯣꯔꯠꯀꯤ ꯁꯅꯥꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯃꯁꯤꯗꯩꯗ ꯍꯠꯂꯒ ꯁꯥꯖꯕ ꯐꯤ ꯗꯤꯖꯥꯏꯟ ꯌꯥꯎꯕ ꯈ꯭ꯋꯥꯡꯅ ꯁꯥꯕ ꯐꯤ ꯍꯥꯏꯅ ꯃꯁꯤꯅ ꯆꯥꯛꯆꯥ ꯐꯤꯂꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔꯗ ꯂꯩꯕ ꯁꯤꯃꯤꯂꯥꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥꯅ ꯁꯥꯕ ꯐꯛꯁꯤꯗ ꯃꯊꯛꯇ ꯄꯥꯡꯒꯜ ꯐꯝꯃꯒ ꯌꯥꯏꯒꯤꯅ ꯆꯤꯡꯕ ꯃꯈꯣꯏ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯑꯩꯈꯣꯏ ꯁꯥꯔꯁꯨ ꯌꯧꯁꯤꯜꯂꯦ ꯁꯥꯔ ꯌꯦꯡꯁꯤꯜꯂꯨ ꯁꯥꯔ ꯑꯗꯒꯤ ꯃꯁꯤꯅ ꯗꯣꯂꯥꯏ ꯐꯤꯅꯤ ꯃꯁꯤ ꯁꯤꯟꯁ ꯃꯅꯤꯄꯨꯔꯗ ꯄꯥꯡꯒꯜꯅ ꯈꯨꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯖꯔꯤꯕ ꯁꯤꯔꯤꯃꯅꯤ ꯃꯦꯔꯤꯌꯦꯖ ꯁꯤꯔꯤꯃꯅꯤꯗ ꯃꯁꯤ ꯅꯨꯄꯥꯗꯁꯨ ꯂꯨꯍꯣꯡꯉꯤꯕ ꯕꯣꯔꯗꯁꯨ ꯂꯨꯍꯣꯡꯂꯤꯕꯤ ꯅꯨꯄꯤ ꯀꯩꯅꯥꯗꯁꯨ ꯃꯁꯤꯒꯤ ꯐꯤꯁꯤ ꯁꯤꯖꯤꯟꯅꯕꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯤ ꯗꯣꯂꯥꯏꯗ ꯊꯥꯕ ꯅꯠꯇ꯭ꯔꯣ? ꯗꯣꯂꯥꯏ ꯐꯤ ꯍꯣꯏ ꯃꯁꯤꯁꯨ ꯀꯥꯡꯊꯣꯜ ꯐꯤ ꯀꯧꯏ ꯃꯥꯒꯤ ꯃꯃꯤꯡꯁꯤꯗ ꯗꯣꯂꯥꯏ ꯐꯤ ꯍꯥꯏꯔꯤꯁꯤꯗ ꯀꯥꯡꯊꯣꯜ ꯐꯤꯒꯤ ꯇꯣꯉꯥꯟꯕ ꯑꯃ ꯂꯩ ꯃꯉꯣꯟꯗꯒꯤ ꯁ꯭ꯇꯥꯏꯜ ꯃꯥꯒꯤ ꯃꯆꯨ ꯃꯨꯒꯅꯤ ꯀꯥꯡꯊꯣꯜ ꯐꯤꯅ ꯑꯗꯩ ꯁꯤ ꯇꯦꯝꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯗ ꯗꯤꯃꯣꯟꯁꯇ꯭ꯔꯦꯠ ꯇꯧꯖꯗ꯭ꯔꯤꯗꯨꯅꯤ ꯁꯤꯅ ꯆꯥꯛꯆꯥ ꯐꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯐꯤ ꯁꯥꯕ ꯃꯇꯝꯗ ꯇꯔꯦꯡ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯋꯥꯍꯩꯅꯤ ꯄꯥꯡꯒꯜꯁꯨ ꯈꯨꯟꯖꯥꯎꯕ ꯍꯥꯛꯇꯛꯇꯒꯤ ꯍꯥꯏꯕꯗꯤ ꯁꯣꯝ ꯂꯤꯁꯤꯡ ꯆꯥꯇ꯭ꯔꯨꯛ ꯇꯔꯨꯛꯇꯒꯤ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯉꯥꯡꯕ ꯍꯧꯔꯛꯈꯤꯗꯨꯅ ꯃꯥꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯐꯥꯔꯁꯤ ꯎꯔꯗꯨꯅꯆꯤꯡꯕ ꯊꯥꯗꯣꯛꯈꯤꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯃꯩꯇꯩꯂꯣꯟ ꯂꯣꯜꯂꯛꯄꯗꯒꯤ ꯇꯔꯦꯡ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯂꯣꯏꯅꯔꯒ ꯇꯧꯔꯛꯈꯤꯕꯅꯤ ꯁꯅꯝꯅꯤ ꯂꯩꯔꯣꯡ ꯌꯥꯎꯕꯅꯤ ꯁꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯤ ꯐꯤꯕꯟ ꯊꯧꯔꯤ ꯍꯥꯏꯔꯤꯁꯤ ꯁꯤ ꯐꯤꯕꯟ ꯊꯧꯔꯤ ꯀꯧꯏ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡꯅ ꯂꯤꯃꯣꯟꯅ ꯖꯨꯠꯅ ꯇꯧꯔꯒ ꯇꯥꯕ ꯑꯗꯨ ꯇꯧꯔꯝꯃꯤ ꯑꯗꯒꯤ ꯁꯤꯅ ꯐꯤꯌꯧ ꯀꯩꯔꯥꯛ ꯍꯥꯏꯅ ꯄꯥꯡꯒꯜꯁꯤꯡꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯐꯤ ꯍꯧꯕ ꯃꯇꯝꯗ ꯁꯤꯗ ꯂꯪꯆꯥꯛ ꯎꯇꯣꯡ ꯍꯥꯞꯄꯒ ꯐꯤ ꯃꯆꯨ ꯃꯆꯨꯒꯤ ꯁꯪꯕ ꯂꯪꯆꯥꯛ ꯎꯇꯣꯡꯁꯤꯡꯗꯨꯅ ꯐꯤ ꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯒꯤ ꯑꯁꯤꯁꯨ ꯐꯤꯌꯧ ꯀꯩꯔꯥꯛ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯄꯥꯡꯒꯜꯁꯤ ꯁꯤꯕꯨ ꯍꯧꯖꯤꯛꯄꯨ ꯂꯩꯔꯤꯔꯣ? ꯁ꯭ꯇꯤꯜ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯃꯁꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯂꯝꯂꯣꯡ ꯕꯖꯥꯔꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯃꯆꯥ 9 ꯄꯣꯛꯄ ꯃꯁꯤ ꯈꯛꯇꯪ ꯇꯧꯔꯒ ꯃꯆꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯍꯟꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯈꯣꯠꯄ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯃꯥꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕꯅꯗꯤ ꯄꯥꯡꯒꯜꯅ ꯀꯩꯊꯦꯜ